Pakhangi iho Anauba sahigi ahing mamai Nonganba ngairi samu makhongda Masabu Kanglay piba kawi haiduna masak taklamba nupa Mahakna ahing athengbada saktuna lakiba isaigi ahanba parengbu ningsingduna yenghawi Kanglagi sahar Makhagi artha lairaba pareng kayabu mahakna samthaduna saklaga satki Fazaraba magi isaigi parengsing aina amuk ngangduna lehawi Lanson bilamyayadagi mamang pangna sandorakhiba mayay lambi Sumring sumlaba Kangla konung amanbagi maikay tamna satkhiba magi murti Mami sami ningsingli ngasisu Phajai magi isay He Kangla he sahar Khuthang lankre Kangla tangba maya kumkre wayal kati Saklon hongkre Kanglay ima Mapu pandre sanalaypa Aikhoigi Kangla Aikhoigi sahar Aikhoigi oiribra Aidi paumini Sakhiba isay takhiba kholaw Punsi kayada khuthang landuna pau tamjabatani Natte aihak lalhauba Adabu saina khol piki thuklawhanki Aigi thamoida sinna sina sakhawi Magi nungsiraba surgi pareng hangningi wahang kaya Maramdi miramgi sahar michin minawgi mapai marakta Anaiba iselgi amotpa ising Anauba ayukki aroiba ahingbu lakhigadra Nungsiraba Kanglagi maikayda mityeng thamki Dairigi ahanba lamaida ahanba pantub sayaw isayna sauraba ithil mapirami Mang kaya mangki mit pangna Pirangna thumatlaba imagi maithong Uki kayarak hanna Amadi aphongba saktam Imalaypak layma Ngasisu kaithelgi sidaida mangkhiba masa kanabu ngairiba He Kanglay piba nangbu kanagi aronba aphongba saktamno Koingaw naraba punsigi ahingda maikay kadomdagi pairaknaba nongthangno Magi isaygi aroiba parengsing Mahakna thamoy nungsina saktuna tamna satkibaduna Aigi thamoy busu sinakhol phonki Pi sinthawi marik Ningtam punsi mangkrabi Maithong maysa langkrabi Yotki koluna sumkrabi Lamgi lamayna sakrabi Tunggi asa mamkrabi Ningtam thagi inglaba ahing Waksingi nong makup suba hawraklami Ayingba phawrai Saklamba phawrai Ayuki sak saraktri haiba ningsinglai Khangba tabani Kanglay pibagi sayda Pukning lupkibana karisu akye khanglayramde Nak yet dongmang yengthokpagi wakhal layramde Mit kupkhide Mitta Kangla konunggi sakpham urakhi Itihasta pakhiba wari Maitei puyada chitharamba thaudok Mamay makok samjinabadi ngamlaroi Kangla sanathong Police station phawbadi magi masak urami Kadomda satkribano haibadudi khanghaudre Wakhal kaya maol khalami Yamna lapna amadi tamna saklakpa isay pareng kharadi tarai Semlasi anauba Kangla ama Hingatlo haugatlo maitei pakhang Hingatlo haugatlo maitei sanu Lira si khonggul ima magi Pendabagi koluna sapkhairaba Lamdam masigi naharol kaya Sahi kuina tumnurabani Mikap thokpa hawraktuna masida naharolgi khut kaya semgatnakibagi pau takhrabani ningsingba yai Maitei State Committee KRP amadi RGM asina singba kayagi ihau amasung kholaw hawgatnarakpa matamni Itihas iba lepkhrabasu pau segi semainadi pau lawki pau tamki Kanglay paumigi kalamda thauna piramba Kanglay piba Mahak lalhauba amara Maraypak nungsibabu lalhauba hekta kauragadra Monu angauba Ikhang hek khanghaudana aihak khangpre khanglami Mitkupki
Lapna yenglamba mityengna khanghan hanjinduna isada isabu yengjaba oina leimaida yengtharui. Khut oina diary yawba packet pairame. Khut yetna khwang mettuna leirame. Yet thangba khutka khwanga tainabagi trivious manba ahuba marakta onthokna oithoktraba amadi thajaningai oidraba khut ama matu yamna some. Khutsa sing tingthoklaga sangna sat thingjalai. Isa pumba tu kyaw sunglakhi. Siklaba ahing asida kanagi makhutno. Lawai salami. Loinana nungsit silai. Nongthang kublai. Tapna tapna khut adu singthokirami. Loinana lumlaba khonpam ama khangta tarai. Paisa amata piuba. Supnagi mikup kharadagi manungda thokibani. Aphinga phai oina sat yengthoklui. Urakhi masamana pharaba sakthung phidungdraba maithong ama saktam ama motlaba phibam soiraba murti nungphal mathakta ningrangna phamduna leiramne aina kitak tawna hangki nang kanano aibo khangdabra nupa aduna isisina nolakhi ha aibo khangdaba miyamgi thawaini monu koi ai iming mirondi mihutni yenglibani ipam lamdam aina thamoida khangning ningsinglakhi thainagi nungsiraba thawai mirelgi saitharol ama haidokhraba aigi mityengda tamna sakpagum khonthang yena tarakhi lanson bigi lamyaida monu ware pothaba ipam gilamdambu yenglubadi nungsiba maikedi tamkhre yuk kayadagi mirol kayadagi langamdraba monu thawai kaya minai nai thangi thauri kongoida hukraba ipa ipusing adugi thawaina lansonbi lamyai asida lepliba ining thaugi maphamda wakatpa laklibra lansonbi lamyai kaithel samu makhong lansonbi lamyai asi thaina ningthau palingedagi hauna thodok wathok misimina thokibagi wari kya thingnei yamna sumaru oiba luba maphamni hainei itihas amadi puyagi sugaiba warul irubagi kanaba leite samlapna khajiktang panbadi sumbra khanjai sagolban nambul turen mapanda itihasik oiraba khonang hogaibi makhongda nongthakki nongmai singjangna panduna sokhraba maidingu zarai rongba mafam masi yauna puraklaga thawai haibadi monu thakibagi wari ama tajai akhang ahei maisau singdagi samna hairabada mongpham natrabasu aroiba thawai mirel lanphamni tongan wari amana miyoibagi monu haibadi thawai asina siraba matamda thongak asithel khamnum kaikoi lawanbigi manak yaunaba paidringaida lansonbigi lamyaida ngahaktang pothaduna mapam lamdambu yenglamni haine lansonbi lamyai haibasi mafam masini haine sahi kuirabagi mamangda murti silaitringaida mafam masi khajinduna amadi kuttuna ising tungnambagum tawbra khanjai amabu oirabasu thainagi ariba maitegi isai haujiksu nauduna ta leiraba mayek amasung sur pakhong amadi sanduna thammi tabagi penba naidaba isaini fazabana thanabagi matik artha seli aigi thamoinungdadi monu thawaina khangpai paithokibagum tawrami yengkhiba maikei singda ningamdaba ngakta uraba kanglei leikoi pungi lanchonbigi lamyaida saithari kanagi monuno lanchonbigi lamyaida monuna ware pothaba ipamgi lamdam yenglubadi nungsiba maikeidi tamkhre asumna saithaduna monu thawaina asithel chatringaida lansonbigi lamyaida ngahak potharaga yenglammi hainari hingbagi matamnadi tenkhibana mathau mangam pangthokpa ngamkhidaba lamdam masigi athoiba masa kaya piroinaduna mapam lamdambu yenglamlaga singu phanthongda tinkhiba monu thawai makhoina kari khanduna hinglammiba kari khanduna thopkhriba nongthaktagi yengtharakpada makhoigi mityengna ngasigi kanglabu uraga pelamgadra makhoigi khongya uphul ta horaba lamdam masigi leihau ngasigi mirolga hayengi mirolga tainapam
lamdai kari oirakpa yabage asithel lambi gi thawai pathafam oiraba mafam asida Chingthangkhomba Maharaj ki murti thamjanba asi afaba natte kana kana gumbana hainabadi tajai aingba atappa amadi Vaishnava dharma gi Rasri Baigasandra gi murti bu thambam sadaba mafam asida thambadagi lebak mara taptaba lining lambi sayatnaba thawai koingaunabagi asobo maram amasu oigani hainarakli pumnamak asina kadai phawba chumbage haibadudi thijin humjin tawriba maichausinna paukhom pirasanu thawai pumbagi pathafam oiraba mafam asida lepliba iningthau aigi wari sidadi asobo saktham ama langduna mihut ama sinlibani haibasu yai mihut adu karino aduga kanano maitai ningthausingi marakta tomthen thoraklaba Rasi Baigasandra gi murti bu Kangla manungda karigi sabidribano Kangla gi lamsibu iningthau gi saruk yaudrabara mongphamda karigi thambiriba haukiba ithihas ki pandop ipa ipu sairuraga kanagi mangjabano saiba toksi nate aikhoi sibu mapandagi lakpa mi kanglupla ithihas amadi puyagi wafam puthiba singna adumak nauna thirasano aigi warigisu maru oiba mafam ama oiriba samu makhong haksangna lepli asibagum monu thawaina kadaida aigi thawai mangamak miga thana tarukmak ipamlamdambu munna yanglamnaga kari tawge khalliba he iningthau sanana kongna tariba miyamgi kholaw sanami yengtabiyu uriba amotpa khunai nadairen angamba singna ngasi kari tawri leibak ngakni isupni sendong tali dalan sagatli lam yonduna rajniti tawri misamgi punsina kari oiri mainam podongi thak asidagi karibu henkatlabage huranba mapaigi marakta unsagi gaithel miyamgi monu thawai singna tengthaduna wakatliba pendaba mapai kanglei bibana yeliba nungsi paujelgi isai khothang landuna tamliba kanglei paumegi pau sahitya tabinaba kana kana leiriba ngasigi siklaba ahing asida langamdraba ipa ipu kayagi monu thawaina lansonbigi lamyaida lai khundinaba laklabra aigi pukning asi ningkok koiri leiduna yengthokle is mangla taibangla ining thaugi nungphala akoibada musuk nunggi murti dauna angamba phamdau kaya makhut pullaga marai lukna phambagum urakhi saurakna mikok kuntrani karigino makhut pulliba makhoina khuthang landuna sina thokrabra lengak wayal samu angawba phawa ngamkhiba ining thaugi thauna amadi mingsat makhoinadi kari mingchat purakpa ngamlaba matam amadi matik mayai leiraba ining thau ngasi Kangla diary da langliba saktam nakhoina karini haina khalliba waksingi inglaba nungsitna kupli suriba nonglakta sitpa horaklami sajaina phuba muk naraba saina khol aigi haksangda pharoklami nongju nongsa amadi kumon thajat kayada yaonaduna laklaba amanba kot mafut horabani aigi haksangda aduk ningtham thagi mai ngaknaba litpani nungsitki aingbadi ngakthokpa ngamkhide pambai leite khangba thai khangba kanbada lam yauna hainaraklabani thak niklai sethi sigum khara khomjilaga mai thaduna tiksira khalai amot pasharni sekumdi wate maikhetti kadai maikhet sabu soi tibalam masidabu kadai digi maikhet phangbadi phangi mapandagi ngasai nungthildi surup matik amaga maikhet upu ahangba amaga masai amaniga yaukibugum tawbani ningsinglaktuna furit kaw khudingda homduna thire phangtre kadai digi phanglani kot ki furit khawani mag hore khut phawdare sangna kot king samani adu thektoklaga khut anina subsinduna thabakti yeiriba aingbadu ngakthokna bo hotnarami
Kaithel sangtapnomda sansange haiduna khalai. Asumna khalingayda mamangnomdagi humjilakpa nungsitna amot akai phata haudi sethi sekum kaya maninglomta paisalai. Ikhang khanghaudana nungtigi pause imalaipak masit tangkhai ama khongda paldare. Aini yengtharoi. Musiba thaumaigi maingalda urai. Semaigi latonda mayak asobana iri. Press ki mi pamjai. Measurement ani, compositor ahum, binder ama. Reporter ani, proofreader ani, pion ama. Akupa marol khangbining masingna press manager unabiyo. Masagi haisingba utuna sethadabirao. Manager KP Press, Pauna Kaithel, Gali number 43. Ay haifet yengning lai. Kunkatuna thangatlaga musiba maingalda thawa yauni yenglami. Sahi hauba numitki pausini haiba khanglai. Tangkhai amati yaudre. Aihak haifam khangdana ngaklami. Thabak kaubagi samlaba notice. Aingondadi angakpa pau oina thoklami. Asagi anauba mangal ama urai. Laigi thaujal ama lakne haina khalai. Ining thau singthang khombagi nonggi murtina sor oina nungsitki saktam lauraga waraba amadi soktharaba aibu sanbibagum tawrabra haina khalai. Ining thauna aigi wakat putabi khibra. Pukningda hanna khurumjaki. Aihak soidana thabak masa amadi phanglagani haibagi nungaiba ma pharoklami. Pausegi mayak asobana iriba headline adu haifet yengloi. Swai lawi. Angakpa pau matat ama thengnai. Khangning ba tharoi. Kangla saharda nauna phaugalakliba nupa kanano. BK Singsu. Imalaiba ki semaida marik sumlaba pau thodo ama phongli. Imalaiba January 1, 1971. BK Singsu jail dagi chenkre. Phadok mi phamaga gat aniga su loinakre hairi. KP Kangla December 31. Matam kuina kaisum mi phawoiduna jail da lairaklaba BK Singsu. Mafam ikhang khanghaudana haukiba tang kontragi ahingda bangkhre haiduna jail loisangdagi phangwa paw mana hairi. Mari leinaba kangbuna jail manunggi akoibada thijin humjinbagi thabak chathari. Lainung hutuna natraga nalada lithaduna senkhibagi lekhundi phangde haiduna paw asida makha tari. Adudi karamba thaudangi makhada mahak senkhibano. Aikhoigi pawmina jailer sahib ka unarubadagi khangba ngamle. Madudi BK Singsuna jail wardengi firol setlaga ahingda mathau taba kharagi mateng lauraga amadi lautunaraga senkhiba oiramba yai haiduna phongdorakli. Loinana thoiba luwang koba phadok mi phamaga gat aniga su yauna nanthokre haibasi mek sengli. Nahona ningsingba yai. BK Singsu hariba nupa asi Kangla sahargi wathok kayada senabata sunatana. Aihak yamna langtaknaki khangning mapoktuna patharoi. Paningai yaudre. Makhagi maseti sekaikre. Khoirang khoisaunaki. Sahargi angakba amasung maruoiba paw wathok. Pot yomlaga huntoklamba pause aingonda kayadi mamal yamkraba. Ningsingnaba hotnarami mamangaygi thodok ama aigi mitta urai. Adungaygi angakpa nupa. Aihak ngai. Kanano BK Singsu. Kanano kanglay piba. Imalaybagta paw iriba KP haribasina kanano.